Maharaj Gambhir Singh na Nongakhbagi Chahi Chamaga Marifutara Mathoi Suba Numit Kamari leinana United People's Front UPF na shinduna ngasi Eikhoi Amuk Hanna Khuntaklaroi haiba thimda National Reconsolidation Day gi thouram ngasi how round da Pangthokhre. Thouram aduda UPF ki President Nongthombam Rupachandra All Manipur Maitai Pangal Development Organization Headquarter gi Chief Advisor Retired Assistant Professor BM Alauddin Jeliangro Union Manipur amasung Nagaland gi Vice President Athai Kamai Lipul gi President Somorendro Thokchom Amuko gi President Phairoijam Nandoluwang CCSK gi President Jitrendra Ningomba Herikon gi President Yumkhaibam Surjit Kuman IPSA gi President Maibam Bisheshwar amadi UCM gi President YK Dhirena maru oiba mithungnan sing oina saruk yakhi thauram aduga mari leinana UPF ki President Nongthombam Rupachandra na hai chahi taret khuntakpa matam aduda lamdam asi mikha ponduna leiringaida iningthau Gambhir Singh na Manipur levy semgatuna awasingi mayokta lan haurakhe Maduna lamdam asibu amuk hanna maning makha tamba lebak ama ohelakibani matam aduda iningthau Gambhir Singh na Manipur levy semduna awasingi mayokta lan hauramdrabadi ngasi leiriba lamdam asi leiramdabasu yai ipa ipu singna hotnaramliba sing asi ngasi gi mirona kaidong nungda kaufade khunai asi gi tunglam chatti Aikhoina ngasi semjagadabani tungi mirol gi damak ngasi gi mirolna lamdam asi ngak senduna thambagi tangai fadaba lei hainasu mahakna makhatana phungdokhe hairiba Indian Nongren komba amasung Gambhir Singh na Manipur levy la amdragadi ngasi Manipur kunai je leiram dabasu yai haibu waku do da on thamjarakanda hujiki mitam ase ko kinjabani siga loina Aikhoina mitam ji khilaba matungda orga mase pangthokna ba tongan ba Manipur district kaya ada chalakanda hairiba camera meeting aduga district corner meeting aduga public meeting kaya ama tawjagre siga loina ngasi Aikhoina laigidraba Gambhir Singh gi mafamda Aikhoina koknona haikal tamibase koi Manipur ko kunai simhana kalambagi da koi koknona koirum jaba amasu haikal tamjaribani aduna akoi ngasi gi mirona ai lamdam se kanba ngamamdragadi Aikoi gi tungi mirona ai mongfam oiriba mafam asida kinsitkini haibu wakalu thamjaraga Aikhoina ngasi gi tasin phumjin ba mayam se kunjalaga Aikhoina ngasi gi program si pangtok sabani maramaduna ngasi gi Manipur da leiriba Aikoi kudimangna amabu Pangthokhre kan Aikoi percent cinta sini Manipur ko iram damse Aikoi punna kanminasi haibu wafam do thamjari Nakal Amaronda UPF ke advisor El Jadumani na hai chahi taret khuntakpana maram oiraga Aikoi gi khongul mutkiba yana leiramba adu iningthau Gambhir Singh na Manipur levy samgatuna awasingi mathakta landaduna lamdam asi amuk hanna maning makha tamba lamdam ama ohelambani Aikoi gi ning tamba adu tarai na phangkhiba nate haibasi Aikoi khuding makna khangminnabagi tangai fadaba lei ngasi Aikhoina phangliba ning tamba asi ipa ipu sing aduna piramba khudolni ngasi lamdam asida Thengnariba lan asina maram oiraga lamdam asigi tongan ba mafam kaya khuntak lan sikre miyoi kaya amana mayum makai thadoktuna lanjennaraga relief camp kaya da changjafam loduna wana leiri kuki khulai paiba singna lamdam asida chatharakliba lan asi Aikhoina taraina loba chumloi ipa ipu singna khudol oina piramba ningtamba asi ngaktuna amuk hanna khuntak tanaba ngasigi mirolna hotnaminasi hainasu mahakna makhatana phungdokhe Aikoi matam maduda Aikoi gi leipak sida Aikoi gi miyamna leiba gamda chahi taret tak kan chidana kumum bot ke toba matam do adudagi Aikoi gi miyam asibu amakna ningkha taba phangandana Manipur liberate tawdana tobi kiba adugumba lusing puret Gambhir Singh gi bapu asida Aikhoina sigumba amna remarkable oiba numit asida Aikhoina amuk hanna Manipur da kunta adabagi ware ama lomina nabagi dabga Aikhoina masigi thora pasi pangtok sabani ngasi mak Manipur da thodiba conflict asida Aikoi Manipur ase ngasi su kuntak lan sibagum le adu ngai ngorok mai thadna nungpa ka haihatna angang hatkiba awasing adu ka pangkat wedra ngasi di Aikoi gi pik bi thani pan ngari ba angang phabu utuk na talaga hat ka ba haiba se Aikoi ngasi su anu ba matam dagi kuntak lan siba ba thulak ka haiba lagi ninjing manjing na ba jingna ba ama United People's Front ki thomisi da phauja dagi Aikoi amuk na kuntak loi haiba ba sakuna na bagi da ba Aikoi da thabum ama chukna Manipur manung ama jimapan da suwina tariba Manipuri singi Aikoi amoda tarusi haina wasak lobin na bagi da Aikoi da ngasi gi thor se kana na pangthok sa